lockdown amasung curfew na maram oiduna Manipur gi mafam ayamba khuntak lansire curfew amadi lockdown thugaiba anam kanba mioi kayasu thorak paleptri State asida ngasi nauna mioi kunthra mathoi COVID-19 positive oire jab manaba mioi kunthra mathoi su negative oiduna discharge sore State asida lakiba BJP National Vice President Vaisyan Panda amasung Hanagi Union Minister Manoj Sinhana NPP amasung BJP gi MLA Minister Singh unaduna wari sanakrai Minister Singh na COVID-19 ki SOP thugairabra hangnarakli Handakta Rajya Sabha gi MP oina khankraba Laisema Sana Jauba Science and Technology, Environment, Forest and Climate Change ki Parliamentary Committee gi member oina khankrai. Amadi Manipur gi Governor Dr. Nasma Heptullah na mathang tha August ki tang tarada Taramathoi Shuba Manipur Legislative Assembly gi Taramathoi Shuba session kokrai. Times of Manipur News Meng Tabiri Bapunang Pu Elizabeth na Taram Okchari Hausi Miam da Pau Sandok na Pizari Ngarang numityung bamatong pung anita ba matamdagi Manipur pumbada numit taret nigi total lockdown galoy na ba curfew laugthokra ba matungda ngasi ayuktagi hauna Imphal gi maru oiba lambi singda essential service natana atopa lanai gari macha amadi achoba sing chathok sasen tawba kaya thengnare ngasi TOMTV na Imphal manungda koina chatuna yengsiluba matamda police gi maikaidagi akanba section thorang lokhat kibaga loinana Thamliba curfew asibu maram chadana thugaiduna lambida gari kaya thodorokpa sing detain tawki Maram chadana tholakpa mioi singdi lengakna lauthokibagi matung inna makhoigi mathakta fine kya thianaba Manipur police amadi traffic police ki maikaidagi thabak lokhatpasu thengnarakhi COVID-19 laichet ngakthoknaba ngarang nungthil pungani dagi horaga Manipur laingakna lauthokhiba curfew ga sagonaba lockdown maram oiraga ngasi Manipur gi mafam ayambada kahena ahongba amadi lagli tawbodabo laingakna lauthokliba curfew amadi lockdown ase Manipur miyamna indravra COVID-19 laichet asibo Manipur gi miyamna kidravra thawasa dravra haibasi maikai kaya dagi adumak hangnarakba wahang amadi oiri Tanfam asida Manipur laingakna Manipur miyamge yaifannabagidamagta akanba section thorang sing lokhallabasu Manipur miyamna karigumba gyanta da bathoklabadi lokhalliba section thorang lokhalliba yaifa thorang sing punamak kangkhathang oibagi fibam adudi lakpagi mami amadi uri Manipur miyamna karigumba gyanta bathoklabadi tamthirava malemgi miyoiba kunaida landarakliba laichet asibo maru fangna muthatpada akhoi isa isa gi oiba lokhadraba thodang adudi punna longminaba mathau tari Cameraman Ibungo Golona Paudam Zariva, Yaifa Maite Karibam, Times of Manipur, Imphal. Manipur lengak na thokiba order gi matung inna Manipur pumba lockdown lauthokhibaga iroinana Jerbam district ki district magistrate W Malem nganba chengleina ngarang thokiba order amagi matung inna July 16 gi nungthil pung ani dagi home department na lauthokhiba lockdown adu Jerbam district asadasu chatnaba hokhibaga loinana lockdown asigi manungda tawgadaba amadi tawroidaba sing ngak na chatnaba order thokhibana maram oiraga Jerbam gi mafam sing lambi dukan amata hangna khidrei Lambi da mi amata thokna khidre amadi police na ngak senbagi thabak sing chathari Manipur lengakna lockdown amadi curfew mafam matungda Jiribam district asidasu makhata na W Malengwang Bachinglei IAS Jiribam district na order ama thokiduna July gi tang 16 dagina July gi tang 13 phawbada curfew amadi lockdown makha sangdagibna maram oiraga Jiribam gi lambi chorok amadi bazar da mi tinakide mahusagum bazar da mi tilamadu ngasidi Lockdown na maram oiraga curfew na maram oiraga meeting khidabani kanamta chana khidre paramjari ba Times of Manipur jiban dagi Rajkumar Kunakto More da su ngarang nungthil daki Manipur pumbada chatharakhiba lockdown na More da khuntak lansire More police na mafam kaya da ngak senduna lambi tholakpa mioi sing face mask haptaba sing action lokhatnaba yengsenkrai amadi More kaithel da hidak langthak fanghaliba pharmacy bank natana atopa makhal khudimaki dukan hotel amadi pofam bi sing famhan khidrei
Additional SP More Police ki Law and Order Sangboi Gangte amadi Additional SP Operations M Amit ka loinana More Police ki OC na mafam kaya da koina chatuna yengsin kray amadi hausi fawagi oina lockdown thugaiba sing fagatuna fine thian bagi thabak chathaba amata leitri. Ngarang nungthil pung ani tawa matamdagi state asigi mafam pumnamakta thamkhiba total lockdown amasung curfew thugaidana lambida thorakpa mioi amadi gari sing fagat paleptri police department ki thorakpa cherol amana ngasi tongan ba mafam singdagi Manipur police na lockdown amadi curfew thugaiba mioi chaniga kuntaret fagat khi tungda makha tana ain kaina thorak tanaba akanba section wafam thamladuna thadokhi amaromda curfew amadi lockdown thugaiduna thorakpa mioi singna purakpa gari kunhumdoi su fagatki fagalaba gari sing adudagi fine oina lupa lising nipan ga chama khomgatki makha tana miyamna chathariba lockdown amadi curfew thugaiduna mapan thorak tanaba haibaga loinana masigi wangmada thabak tawrakpa sing National Disaster Management Act lising ani manga gi makhada ain yoiba akanba thabak lokhalagani hairi. State asada haukiba pung kunmari ki manungda nupa kunmapan amasung nupi ani puna miyoi kuntra mathoi nauna COVID-19 positive oire ngasi COVID-19 common control room dagi thadorak pacherol amana positive oiriba miyoi singasi RIMS ki VRDL da test obada miyoi tara mathoi Jenims ki VRDL da miyoi manga District Hospital Jiribam da test obada miyoi tara mathoi amasung Thaubal dagi miyoi marini Hairiba positive oiraba mioi singa sigi manungda Churachandpur Imphal East District singdagi mioi amamam Imphal West District amasung Jiribamda leiba kuntra tare suba Assam Rifles agi mioi taramathoi Thaubal District dagi mioi manga amasung Ukhrul District dagi mioi ani yauri amaromda pungfam asimaktada COVID Care Center Maitram Thaubal dagi mioi ani Sanapati amasung Lamphel gi RD Wing dagi mioi manga COVID Care Facility RIMS dagi mioi mari amasung COVID Care Center Jenims dagi mioi tara humdoi punna mioi kuntra mathoisu nauna test sobada negative oibadagi discharge sauki nauna hengalakliba positive oiba amasung discharge saukiba masing asi tharaga hauji fawbada state asida positive oiba apunba masing lising ani ga chamaga nifu taruk yokre masigi manungda mioi lising amaga chamriga marifu tara mathoi discharge saukiduna active case masing chatruka yankhai manga leiri aduga laina asagi fagalakpa changsu chada hufumapan 10 me mari taret yore Technopol District ki Saibom Village ta hangba quarantine center da leirakhiba mioi ama ngarang COVID-19 positive oibadagi ngasi nungthil More Hospital gi ambulance gari amana puraktuna sub district hospital More gi COVID care center da thamkrai masiga tharaga hoji fawda Technopol District ki oina COVID-19 ki active case ani sukrai COVID-19 ki akanba laichat leptana sandorakliba sigi matangda section thorang lokhat po ina lamjingba hospital gi marketing senariba L Rajib na luchingduna staff nursing ga loinana ngasi TOMTV ki hause frontline da thabak toriba staff singi COVID-19 dagi ngak thokpa ngamnaba thermal screening ki thabak TOMTV ki officer chathakrai hariba khongthang asida lamjingba hospital gi staff nurse anna assist tawduna staff kudimakta thermal screening tawbata natana COVID-19 dagi matau karamna section na laigadagi habigi matangda awareness supiki Lengang na COVID-19 lanteng na ba lokhalakpa thaurang singi saruk ama oina Bisnupur District Hospital asi COVID-19 Care Center onthok luraba matungda mafam sida leiramba inmate sing fagalaktuna loina chanakrai amadi hospital asi hanagi hospital oibagi mathau taba sing lakliba ningthokaba numitagi hanjinduna layangbagi thabak horagadaba maramna mangzawnana lam tu sit sengba amadi mahik hatnaba hidak kapthokpagi thoram ama District Hospital Management Committee Hospital Authority COVID-19 Relief Committee Bisnupur Headquarter amadi Bisnupur Municipal Council na puna khusam naduna ngasi pangthokrai Ayuk angan badagi hauna committee gi miyoi kiana luchingtuna lam tu sit sengba amadi mahik hatnaba hidak kapthokpagi thabak pangthokhi Thoramaduga mari leinana District Hospital Management Committee ki convener S Jiban na phongdokhibada hospital asida leiramba inmate sing faduna mayum da hanakrai aduga hospital asisu hidak kapthoktuna hanagom mathau toba hauragani haiki Harima pharmacy mahuk sagum akoibagi anaba sing OPD hangadana mahuk sadawna aikoigi hospital asida ana layeng bagi haunanabagi damakta aikoi COVID-19 relief committee gi
member कैमरों को लोना hospital की authority की municipal council की कोई मैम चंगना hospital असी हौजी सिट संग बगी थबक पांगतुक चरी मियाम पुनः मना हरिबा फमसी निथौकाबन नुमितगी ओपीडी हांगदना महौसागी अदुंगलबा लायंग संग सिद फंग खुदुं चावसिंग अदु फंगगनी हैना मांगजौनना अखोइना मीडिया की थ्रू द पाउजेलस थौबाल डिस्ट्रिक्ट हौजिक ओरिबा कोविड-19 की फिवम असी यामना अलार्मिंग ओरबा सिचुएशन अदु यौरे मरु ओइना डिस्ट्रिक्ट असिगी लिलोंग अमसोंग थौबाल मोइजिंगदा नुंगतिगी पॉजिटिव ओइबा मिगी मसिंग हेनगलकलिबा असी तराइना लौबा चुमलोई लेंगा की पॉलिसी अमदा डिस्ट्रिक्ट असिगी फिवम असी कम्युनिटी ट्रांसमिशन नि हाइद्रबसु नुंगतिगी सोर्स खंगदना हेनगलकलिबा मसिंग असना अदुमक ताकचरबनी हाइना रूरल एरियाज यूनाइटेड क्लब ऑर्गेनाइजेशन न थादोरक चेरोल अमना हाइरी चेरोल अदुना मखा तारदुना ngasi फावबदा प्रधान वार्ड मेंबर सिंह फावबा पॉजिटिव ओइखरबा तुंगदा मखोगी कंटेक्ट ट्रेसिंग तौरगा टेस्ट तौबदा पॉजिटिव ओइबा मसिंग अदुमक हेनगलकली लोइनना टेस्ट तौगदबा मियोय क्यासु लैरी ओइरक्लिबा फिबा मसदा लेंगासना मिडियंग चंगबा वाटपगुम डिस्ट्रिक्ट असिगी मैन पावर हिदाक लांगथक अमदी एम्बुलेंस की लैरिबा कोविड केयर सेंटर आइसोलेशन वार्ड की इंफ्रास्ट्रक्चर मतिक चादबा कया असि येंगसिनबा मथौ ताई मसदा यामना लाइबक थीबा अमना डिस्ट्रिक्ट असिदा लैना असिगी कम्युनिटी स्प्रेड लैरे हाइबगी वाखलदा चेक्सिलक्लिबनी हाइदुना मणिपुर यूनिवर्सिटी अमसोंग मणिपुर असेंबली सेक्रेटरीना थौबालदगी लाकपा महिरोय अमदे एम्प्लॉई सिंग चंगबा याहंदबा लोइनना डिस्ट्रिक्ट असिगा अतै डिस्ट्रिक्ट सिंगा लोनाबा लंबी सिंग संबल खाजनदुना थत्पा असि लैबाक मचा तादबा थवोंगनी हाइरी पाव की मरकथा नातेमा ब्रेम तंग लौजरी Never stop, I'll get it if I want it. Gotta make to myself a promise. I won't quit, keep going till I got it. I won't give up till I'm on top. Yo, yeah. no, I ain't the type to give up. If I do something, man, I do it till I get what I want. I turn a business out of nothing into something I love. I got a poker face, but honestly, I'm not one to bluff. I flip a switch, never miss, man, I always stay up. Don't let them see you, bitch, always have a plan to stay tough. This life ahead of you ain't easy, it was built to be rough. But that's what makes a personality, is tragedy, bruh. So keep your head on your shoulders. Now we ain't out here moving rocks, we out here moving boulders. Now we ain't getting posterized, we out here making posters. And we ain't got nothing to hide, we move forward like soldiers. You better wake up for the pay stub, or you'll pay up. Don't make love to the game, bruh, fuck the game up. Change up, rearrange stuff to your greatness. Famous for the way up, play the game, bruh. Never stop, I'll get it if I want it. Gotta make to myself a promise. I won't quit, keep going till I got it. I won't give up till I'm on top, yeah. You know I'm always honest, there ain't no way I'm ever stopping. I won't quit, keep going till I got it. I won't give up till I'm on top, I'm always yeah. flirting with pain, she like to hurt me and maim. I'm always working to change, but she's still lurking the same. I keep on building a dynasty while the haters be trying me. But they hate from inside, you see, hate themselves in society. So I let them speak quietly while my actions speak wider. See, they be hiding in privacy with the screen, oh the irony. To hate someone who's trying to be whatever they would like to be. We all feel the anxiety, we make our own rivalries. Yo, so where is all the positivity? I feel like we all just hate on everything, it's killing me. Thoughts build quick, causing different possibilities. Negative thoughts will cause different disabilities. So do better, work hard under pressure. If you got no time, work smarter than ever. Don't ever let them tell you that you can't never say never. And turn your mind into the truest to go-getters. Never stop, I'll get it if I want it. Gotta make to myself a promise. I won't quit, keep going till I got it. I won't give up till I'm on top, yeah. You know I'm always honest, there ain't no way I'm ever stopping. I won't quit, keep going till I got it. I won't give up till I'm on top, yeah. July kulhumdoi English ngani kundagi online class su haujargani. Aku pamorol didama contact tawbiu SV Gadwell School, Houtal Thangjam Khuno, Pangai Road. Contact number 8629259948 natraga 7085934266 natraga 82856 942.
ब्रेक मतुंग ताराम नौचरी मखाताबा पाउदा एन बिरेन की चुंगसिनबा लैंगा असी मरा चेसिन हनबा था असिगी तांग तरा तरेत बीजेपी एमएलए मरी दिल्ली दा पाइसलुरबा मतुंग ngarang पार्टी की सेंटर की लुचिंगबा अनि बीजेपी की नेशनल वाइस प्रेसिडेंट वाइजियान पंडा अमसुंग हानगी यूनियन मिनिस्टर मनोज सिन्हाना बीजेपी एमएलए मिनिस्टर सिंह मथंग मचिन हंखरबा मतुंग ngasisu makha tana NPP की एमएलए अमसुंग अतै मिनिस्टर एमएलए सिंह मथंग उनखरै TOMTV na source singdagi fangba pauda hawkhiba matam kayadagi Manipur da paliba chungsinaba lenga asigi luchingba sinnaba amasung minister hongdok hongjin tawnabagi matangda lalong kaya chathaduna lakhibani koina lalong chatharaba matung ngarang BJP gi center gi luchingba ani adu Imphal da lakduna minister amasung MLA sing amamamtang oina mathang unaduna lakhibani मधुगी मखा चथरकपो ओइना ngasi ayuk pung 12 makhai taba matamda chingmairong da leiba classic grand da leiriba luchingba ani asina deputy chief minister oriba NPP gi MLA Y Joy Kumar works minister TS Biswas president professor S Tiken party asigi hanagi president TS Sauba MP RK Ranjan mathang unaduna kupna wari sanaki hairi ngarang suluchingba ani asina minister V Hangkhalian minister TS Radim MLA S Razen MLA Satyabrata MLA Susindro amadi MLA Dingko unaduna rajniti gi oriba fivam asigi matangda makhoi gi oiba wafam sing fongdok nahanki tungda Delhi dagi lagpa luchingba ngarang midang Manipur gi governor Dr. Nasma Heptullah ga su unaki ngasi minister MLA sing mathang unaraga makhoi gi wa taraba matung center gi luchingba ani asina chief minister N Birenga amuk hana unaraba yai hairi panba yabadi hawkiba matam singda NPP gi MLA marina chungsinaba lenga asi saugatpa tokhraba matung seda sida rajniti goiba saklon amada lakhibani adubu NPP gi MLA mari asina Delhi da chaluraba matung amuk hana lenga asida saugatkhibani marag asida chungsinaba lenga asigi BJP gi MLA singi manungda luchingba sinba pamdaba loinana minister hongdok hongjin tawba pamdaba haina kanglup ani thokna khaidokuna changsin bagi fibam pawba unakibani adobo leiba ki oiriba fibam masada luchingba senba amasung minister sing hongdok hongjin tawduna hena mara chetpa lenga ama oihanba haibadudi tasengna oithokadra haibasidi aruba amadi oigadawri Amathasigi tara tareta Delhi da chaluraga tha simaki tang kunmanthoi da halakhiba BJP gi maru oiba minister mari Imphal International Airport na COVID-19 test obada negative oirabasu tangai fadana home quarantine tawgadabani haiba leirabasu July gi tang kunithoi da famkhiba state cabinet mifam da yaukhidrabasu quarantine gi matam loidringai da center gi luchingba aniga mathang unakhiba aduna tangai fadana nga kadaba SOP adu thugairabra haina hangnarakli panba yabadi Delhi chaluba minister anina ngarang center gi luchingba ani adu unaraba matung ngasi su khongchet adu da yauruba minister ama classic grand da chatuna unakhibani Handakta Rajya Sabha ki MP oina khankraba Laisema Sana Jauba Science and Technology Environment Forest and Climate Change ki Parliamentary Committee ki member oina khankrei masigi mathakta center ki luchingba sing unabagi makha chatharakpa oina ngasisu BJP ki National General Secretary Ram Madhav kasu unakhi ngasi nauna Parliamentary Committee ki member oina khankhiba asi Parliament ki nongzumi fam ki mangoinana MP singda fam puhan khiba adugi manung chana Rajya Sabha ki chairman Venkaiah Naiduna fam asi Kibani panba yabadi nauna MP oina khankraba Laisema Sana Jaubana mahakna ningthau oina leiringaida leibak miyam gidamak pangthokpa ngamhodaba thabak thoram sing thamoi sengna pangthokani haikibada natana miyamna su chingtam khaidana Manipur da chawkhat lambida ahongba purakani haibagi thajabasu miyamna thamlibani Manipur ki Governor Dr. Nasma Heptullah na mathang tha August ki tang tarada taramathoi shiba Manipur Legislative Assembly ki taramathoi shiba session kaukrei masiga mari leinana Manipur Legislative Assembly ki Secretary M Ramani na ngasi cherolama thokrei taramathoi shiba session asigi hauzik leiriba COVID-19 ki fiba masiga mari leinana Noma khakta famnaba wafamsu Chief Minister N Birena fongdokhiba leikrabani adubu handak famgadoriba nongzumi famasada COVID-19 laichet asigi mathangda khanaba khak natana chongthok chongsingi case mayok nariba MLA sing amadi lenga asigi pangal changyengi wafam soidana pukhalakani haibagi thazaba rajniti nainaba singna fongdok narakli
Manipur के district सिंह दा लेरिबा VDF personnel कयाना मखोइना लेंगांगता मरम चाबा demand सिंह फंगद्री फाउबा खुलाई थादोक्तुना अमदी pen down तौदुना संगसिलखिबा खोंगजंगदा Technopol District VDF Welfare Association असु ngasi मोरे दा लेबा VDF personnel सिंहना खोंगजंग संगसिनख्रै तोंगान तोंगान प्लेका सिंगदा VDF की डिमांड फंगद्री फाउबा खोंगफम हलोई VDF फु नचा ननाउगुम उबियो अमदी रेगुलराइजेशन एंड पुलिस कांस्टेबल अमगी चादा हुंफुतरा मंगा तोलोप पिबियु हाइना थाबा वाही सिंह असिगी प्लेकार सिंह पाइदुना प्रोटेस्ट सथकी हिरम असिगा मरी लेनना टेक्नोपोल डिस्ट्रिक्ट VDF वेलफेयर एसोसिएशन की प्रेसिडेंट नोंगथोंबम ननाउबिना फोंदोखिबदा हौखिबा तांग तरा तरुक्तगी विलेज डिफेंस फोर्स सिंगना चंगसिलखिबा खोंगजंग असिदा मणिपुर सरकारना यामना थवोइदना तौबिबा असि लाइबक थिबनी अमदी VDF सिंगना मियाम गिदमक अवाबा मायोकनरिबा असि मियामना हेना खंगलमगनी VDF सिंगबु मकोक थोंबा ऑफिसर सिंगिदमक थबक इंखांग सिजनबा कयामसु यावरिबनी Law and order ngakpada traffic da amadi more Imphal helicopter service singda achoba thodang lauduna more VDF singna mathau tawraga lakli pumnamang asibu yenglaga fangliba tolobasana imung manu puba ngamlaktabana awaba kaya oiribani maram masana housing Manipur police na fangliba tolob chada humfutara manga asigumna VDF singsu ohenbiu haina demand sing asibu lakliba July kuntra fawbugi manungda government na thabak oina onthoknaba khangalakli Government ki employee haiba da sengba employee mayek sengba employee haiba amo wen view masida koina hui yen gumna chatlo harga ekta chatpa leiyu harga ekta leiba yaba aduguma te sahi 10 ma thoi hena thabak tawduna laglaba village defense post Manipur government na nungsi chanan nungsi biduna amadi miyeng changbiyu haiba se aina Technopol district village defense post welfare association ni maike degi yam de phongduk chari Manipur Khadi and Village Industries Board asi senja thumjana haraba makon oire haina aina thingraba lalhoglo Kangleipa Communist Party People's War Group na thadorpa cherol amana hairi cherol aduna makha taraduna puwari gi yawol khongchetta ningtamna maromdom lengak chaduna haurakhiba lamdam ama oibadagi Neo Imperialist Indiana namlo loksin bikraba matungdagi makhogi satellite state ama ohenduna lakliba lamdam masada senja thumjagi wathok asi ngasi ngarang tagi oiba wafam amadi oidre Lairiba senja thumjagi wathok kuina lereklabasu lamdam masigi CSO mahiroi loop amadi maigai kyadagi senja thumjagi wathok asi muthatnaba honaduna lakli adubo masi muthat pa haibasi oithokpagi wangmada leikhiduna ngasisu lairaba miyamdagi thabak happy gani haiduna senyam ama komgatpagi wakat loop asida laklaba matungda loop asigi strategical core committee na kupna khanaduna member tarukna saba special investigation team ama semduna kupna thigalaba matungda Manipur Khadi and Village Industries Board ta kayarak hana wakhal taminaduna board asana chathariba senja thumjagi thabak sing adu chumthok chanabagi tanja adu lominasi haibada ngak kanduna kanana kaidau zaruni ge haibagi matagum tasinadana leiri lakliba July gi tang 16 fawgi manungda Senjabagi makon olaba Manipur Khadi and Village Industries Board asi loop asiga wakhal taminagadabani taude khangde haiba wahina loishinba yararoidaba wathok amabu tanduna toksakigani khalliba amadi karigomba leipak miyam khangna fongdoraklabasu khangde taude haiduna sengdoklaga loire khalliba wakhalsu thadokpa haiba asna yaifabo oigani hairi Ngasisu Manipuri lonbu Assam lenga ki associate official language ohengadabani haibigi khongjang lepa leitana sangsilakli ngasigi oina Assam gi Sonai constituency gi Lamagram khunaugi Naharol Ningol amadi Mairapai bisingna punna sinduna khunaugi Mahadev mandir da miyam gi mifam pangtokhi mifam aduda Maifa amasung Ampal gi thaumi kaya su saruk yakhi mifam aduda Maifa gi general secretary Okram Lakhi Kantana haikibada Himanta Biswa Sarmana aikhoibu thawoi bitre Manipuri gi chief minister N Birena World Maitai Convention da lauthok piramba Manipuri singna Assam da fangfam thokpa hak fangani haikiba du ngasidi kari fibam oirakli CM na oiraga haikiba wa ngaktaba haibasi aikhoigi laibak thibani Haukiba July gi tang 22 da social media yauna print amadi electronic media gi kuthang da khangabo kendra gi manung chana laiba Samaram khungang gi miyoi ahumna social worker mention mangangbu mingchat thia nawa honaba fongdokhiba wafam madu yumfam yaudaba amadi laibak thibani haina Samaram khungang gi lomi singna fongdorakli
ꯂꯧꯃꯤꯁꯤꯡꯅ ꯏꯔꯦꯡꯕꯝ ꯁꯅꯥꯇꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯆꯍꯤ ꯑꯁꯤ ꯏꯀꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯄꯥꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯂꯧꯃꯤ ꯃꯌꯥꯝ ꯃꯤꯄꯥꯏꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯁꯃꯔꯥꯝ ꯈꯨꯡꯒꯪꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯎꯕꯤꯗꯨꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯦꯟꯖꯔ ꯃꯉꯥꯡꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯤꯕ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯠ ꯅꯨꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯤꯗꯨꯅ ꯍꯩꯔꯣꯛ ꯗꯥꯝꯗꯒꯤ ꯏꯁꯤꯡ ꯊꯥꯔꯛꯇꯨꯅ ꯁꯃꯔꯥꯝꯒꯤ ꯂꯧꯕꯨꯛꯁꯤꯡ ising fanghanbada natana khungang asigi pukri ayambasu ising chanba ngamkhibani loinana pukri sing asi luna na thamna ba hona badasu mating panglakhi pumnamang asi social worker masa yauna leikai miyamga punna hona biki haibasi samaram miyamna khangnaraba wafamni miyoi amagi mingchat thinaba wafam sing haijin biganu haiki mayam ising phangan bibagi damakta social worker case major mangangbu hanna raja koi raumi singna thagachari aduga loina kana gumana haukiba tang kunithoi tha taret solisingani kunda social media da lana prachar tarokliba si impham yaudaba thogdo haibaduni asumna thawai yauna samajigi seba tawjariba case major mangangi ijat sokpa thabak matungda amuhana taroklabadi matik chabe action lawkhatnabagi damakta samramgi lawmi aikhoina chem chaduna General Nursing and Midwifery GNM 3 years course. 12 pass in arts or science stream and confused to become a part of one of the most respectable professional career of all time. 12 pass and above duration 3 years 6 months. BSc in Medical Radiology and Imaging Technology DMRI. Ultrasound, MRI, CT scan, X-ray. BSc in Medical Laboratory Technology. BSc in Operation Theatre Technology. Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam lamjingbatomtv Imphal West ki admission hauzare. Course singdi BSc Agriculture, BSc Horticulture amadi Bachelor of Business Administration BBA ni. Aku pamarol gidamak ekhogi website www.sairam.org.in natraga 7641929924 da contact tawiyo. Admission for Vivgyor Institute of Management and Information Technology for the session 2020-2021. Affiliated to Manipur University. Eligibility 12 pass. Available courses are BBA, BCA. Short-term courses. Available courses are DCA, CCCA and Tally. Facilities available. State-of-art infrastructure, well-furnished and equipped classroom. Qualified and well-experienced teacher, visiting faculty from industry and academic, placement call, computer lab with internet facilities, library, canteen, conference hall and playground. For more details, please contact the office. Address Sangai Pro, FCI Road, Imphal. Break matungda taramnong chari makhataba pauda chingtam amatani aikhoi ichulinauni amana amagi mateng pangnagadabani haiba wakhalonda social activist Dr. Ellison Abonmai amadi Chingtam Women's Development Association Manipurna khusamnaduna Manipur gi manung hanjina leiba khungang singda leptana chatharakpa tengbang pibagi makha chatharakpa oina ngasi Chandel district ki thamna popi khulgi yumthong chamada chengthum amadi aluna chingba polam sing tengbang pikhrei Tengbang polam sing yen thokpagam pari leinana Dr. Ellison Abonmai na phongdokhibada COVID-19 ki lockdown gi awawa mayok nariba matam masada kanglup ki khenaba khaidana chingtam amatani aikhoi machil manawni aikhoi amana amagi arai leita mateng pangnaduna aikhoi masal gi marakta achetpa nungsinaba mari adu fangnaba honaminasi loinana nungsiba amadi punna hingnabagi paujal sing nauhaunana ningsing handuna amato oina chaukhatnaba honaminasi haiki Manipur Lenga ki Directorate of Science and Technology amasung Manipur Science and Technology Council masek na puna sinduna ngasi Imphal West ki Tagil pata leiba DST complex sa ban mahasab lisingani kun gi palan thoram pangthokrai ngasi ki thoram aduda Science and Technology ki Commissioner M Joy Director E Ibocha amasung masek ki Director L Dinachandrana luchingduna DST complex sa Forest Environment na pitharakhiba uchara chanirom thaki
Palan thauram asi miyoibagi punsi akoibagi fibam amadi u pambi singi maru oiba loinana honglakliba aing asagi fibam asidagi ngakthoknaba wakhalonda pangthokibani. Amaromda palan thauram asiga mari leinana toy train platform amasu Manipur Science Center da hangdokhi. Haiba toy train asi India lenga ki Ministry of Railway na pirakibani. World Environment Day palan thauramga mari leinana Divisional Forest Officer Bisnupur amadi Leimapopam Government Public High School anina puna khusamna duna school asigi campus ta uchara thabagi thauram ama ngasi pangthokrai. Haigri Thaibong Mayokfa Leihau Yongchak Uthambal Karpur Samba Wang Haino yauna hidak kanaba amadi uhai panba yauna makhal kyagi ucha chanirom school gi campus ki akoibada thaki. School Management Committee ki members sing teaching amasung non-teaching staff sing Leimapopam Gram Panchayat ki mihut sing su uchara thabagi thoram aduda saruk yakhi. Thoram aduga mari leinana wangang bada o ibo tombana wa yanthatpa leptabana malem gi oina ainga sa honglakliba si kanbada kharada orabasu mateng oina ba pandamda school gi akoibada uchara sing thabani. Aikoi khudingna thariba using asi soidana hinghansi uwa yanthatpasu leplasi madu natrabadi aikoi miyoiba khunai asi nomadi malem asida hingba ngamlakloi haiki. Yamna nungaiba public su nungaigadab sata su nungaigadaba adugi damak tari ko koi thajabani adun thariba u khudingmak hinganba masina aikoi gi mohoksa khankarak liba malem gi ainga sa kairi basi koina masiki khajita wasu kanana bakta ikoina ikoi isa isana nagarik amoina parja amoina ikoi gi laipakta imaleba kidamta iram damta pithibig de khankari basi kidum karim de koi umam thabista ngai phatri phadabani khanbira kanda sidar club organization amadi tongan ba sangstan singasu magi jaga du umam thabina aina mayang phan apil tawjari. Awang nongpokta maming leiraba analayang fam amadi Medical Institute ama oriba RIMS ki apunbagi fibam fagat hanabagi damag RIMS Students Union na Institute asigi Director Professor A Santabu thagat pafongdorkli. Ngasi RIMS ki Student Union na thadorok pachirol amana Professor Santabu thagaladuna makhadana Director asigi liching makhada ngasi di National Institutional Ranking Framework na Lisingani taramapan namasung lisingani kungi reporter RIMS kunipa namasung kuntranipan suba mafom kanba ngamlay. Masida natana Institute asigi academic amasung physical structure da afaba ahongba mapurakpa ngamlay hairi. M. Viziaranibu Veteran India Manipur Chapter ki Nari Sena Imphal West ki District President oina khalakpada Veteran India na thadorok pachirol amana nungaiba fongdorokli ngasi Veteran India ki Joint Secretary na thokiba chirol amana nauna District President oina khalaba M. Viziarani na organization ki pandam sing fangnaba honabada pukchil sing na kathokpaga loinana thabak tawrakani haibagi thajabasu fongdorokli. Kurai angaubi haina mingthonba Manipuri diesel filmbo piracy tawbada chenaramba kaya fagat khraba matung ngasisu mobile film distribution center amade film asimaki producer ki apunba team amana film asibu piracy tawbada chenaba miyoi ama fagat pangam khrai faraba miyoi edo Bisnupur district ki thangalawai saba lekai dagi khundrakpam Bankim Chandra chahi kuntaret apokpa babu kowi hairi hiramasigi matangda mobile film distribution center ki provider Haikam Jayanta Kumarna film asibu piracy tawbada chenaba miyoi mamang da fagat kraba matungda makhata na film asi thangalawai da fangle haibagi paw ma fangbadagi hariba miyoi asi fagat kibani farba miyoi asi makhata na sigu mathaba asi amuk hanna tawdanaba ain yoba lokhatfam thokpa action lokhalagani loinana mobile film distribution center na haujik sathariba lockdown manung asada Manipur film industry asi hingnaba madi lockdown manungda miyamgi nungainaba mobile film distribution center asigi application da thagaliba film amata kanagumbana lauthokpa amadi changthokpa tawbiganu hairi Nakalamaromda film asibu piracy tawbagi maralda faraba khundrakpam Bankim Chandrana ngasi mahakna tariba awabasi makhata na miyoi amatada tadanaba mangondagi film asibu lokhiba miyoi singna film asi kakthatpiu karigomba kakthаттaduna makhata na farak pathoklabadi mahakamari amata leinararoi hairi yaudana mingona transmit tawbagi producing team MFDC kamuna ibu Hare aduga makatana aina mingona tharu ko lu lebising mem kapiro aduga makatana piracy tawdana samayamda haijari
ngasi nungthil phongkiba pauche singda kari kari yaukibage habdu myam puna mieng tamnasi. Kangleipa ki Maira BJP की ऑब्जर्वर अनिगा डेप्यूटी सीएम MP रंजन अमदि मिनिस्टर MLA कयागा उनदुना मचिन हंख्रे चीफ मिनिस्टर ना अचौबा थौदांग लौदुना मणिपुर मियामगा लोइनना वार ऑन कोरोना की खोंगजंग मपुंग फाना चंगसिनबा चुंगनी भारत की स्टेट मरी यूनियन टेरिटरी अमदा कोविड-19 ना मियोय अमता सीद्री हयेंग ऑल पम 13 दा थाव पीगदौरी मानबा इंडिया दा नौना कोरोना वायरस केस लिसिंग निफु मापन थेंगनदुना ख्वाइदगी याम्बा नुमित ओइरे मणिपुर सु कम्युनिटी ट्रांसमिशन रिक्स वांगना लेरे लॉकडाउन की कांगलोन थुगाइबा सिंह पुलिस ना फादुना फाइन थियनख्रे PDS की पोलम सिंह बेनिफिशियरी सिंह दा यहली लॉकडाउन मतम खरा यैथोकले पाउनिल खोन लॉकडाउन मपुंग फाना चथनबा मणिपुर पुलिस ना मफम कयादा सेक्शन थौरांग लौखटली नौमदा कोविड-19 नारबा मियोय लिसिंग कुनमापन फहनबगी रेकॉर्ड थमख्रे लौबा सिंगी सेंथोक लिसिंग अनि कुनिथोय फावगी मनुंगदा सरुक अनिदा हेनगत हनबा ngamgani VCCAU पांदम BJP की मिनिस्टर मरी कोविड-19 की SOP थुगाइरबरा रिम्स की MS की गार्ड याउना CT स्कैन की टेक्नीशियन अमा पॉजिटिव ओइरे BJP की मिनिस्टर खरा अथुबदा सिलकलबा याय टोटल लॉकडाउन मपुंग फाना चथरी कांगलोन ngakdaba सिंफादुना फाइन थियनख्रे लोइसलकपदा मरुइबा पाउ अमुखना पिजरी नुमित तरेटनेगी लॉकडाउन अमसुंग कर्फ्यू न मरम ओइदुना मणिपुर की मफम अयाम्बा खुंताक लांसिरे कर्फ्यू अमदी लॉकडाउन थुगाइबा अनम कनबा मियोय कयासु थोरकपा लेप्त्री स्टेट असदा ngasi नौना मियोय 38 कोविड-19 पॉजिटिव ओइरे चप मानना मियोय 38 सु नेगेटिव ओइदुना डिस्चार्ज तौख्रे स्टेट असदा लाखिबा BJP नेशनल वाइस प्रेसिडेंट वाइजियन पंडा अमसुंग हानगी यूनियन मिनिस्टर मनोज सिन्हाना NPP अमसुंग BJP की MLA मिनिस्टर सिंह उनदुना वारी सानख्रे मिनिस्टर सिंह ना कोविड-19 की SOP थुगाइरबरा हंगनरकली हंदक राज्य सभा की MP ओइना खनख्रबा लैसेम सना चौबा साइंस एंड टेक्नोलॉजी एनवायरनमेंट फॉरेस्ट एंड क्लाइमेट चेंज की पार्लियामेंट्री कमिटी की मेंबर ओइना खनख्रे अमदी मणिपुर की गवर्नर डॉक्टर नाजमा हेप्तुल्लाना मथंग था अगस्त की तांग 13 मणिपुर लेजिस्लेटिव असेंबली की 13 सेशन कौख्रे ngasi ki oinadi TOMTV na pizaba Manipuri paw loizare mieng tabi riba singbo amukana khurumjari